Mebys News and Information adom tarang nokjari. Maiho lang pokthoklopa matamda fire tender sing changbada khudong chananaba yariba makhai leire khulaki lambi sing leikai miyamna gari changba yana na bachangda pakna thambiu lambi gi nakan animakta labum khupchen bagi thabak tawbigen haina chief minister nongthoma biren apel thokhre panba yabade manipur da pakna leiramba amadi lambi paktrabasu hangna leiramba mafam sing thangnabada leibasing na khopchen kiduna lambi sing pisak piksilakpadagi maiho lang pokki thongdok sing thonglakpada fire service ke gari sing changba yadabata natana lam khopchen bagi wafamda khana chaina bagi thongdok mayamama manipur da ngai hak leitena thoknari manipur da maiho lang pokki thongdok sing thonglakpada ningthina laksan ba ngamna ba manipur fire service ke makhada anoba makhalgi equipment sing yawba fire fighting vehicle taraga mathoi lamthabagi thorom ngasi pangthokhe thorom aduda home gi thabak su puba chief minister n brena maiho lang pok yauna tongan ma thongdok singda gari sing sizinaduna thabak lokhat kadaba fire service ke kangbu sing akhuba leirak na maram hoiduna thabak lokhat pangamdabagi wafam thamke Kuman lampak man geta leba parking da pangthokiba launching kam demonstration ki thorom aduda wangang naduna chief minister na leikai miyamna khulaki lambi sing fire tender changba yana na bachang da pak na thambina na ba apel to bakai loina leikai da pukri thambiduna ising yawhalaga thambina basu phongdokhe leira khulaki lambi sing pak na thamna bakhona bada lenga khaktana yaroi local volunteers sing gi thodang changi haibo wafam thamladuna local volunteers singbu lambi sing ningthina thamna na bakhona haningbagi amadi leibak da mateng panghaningbagi wafam chief minister na thamke leira khulaki lambi sing pak na thamduna maiho lang pok thoklakpada fire tender sing changlaktuna mai kanana bai khudong chan na ba punna khonamina si hainasu chief minister na makhata na phongdokhe Social media da makalamatagi press release sing thagat bigano madugi mahuta press release sing adu media house sing doina thabiyo haina editor guilds manipur EGM na appeal tawri kanaguma mioi amana natraga group amana lo nothing bathamkhraba kulai paiba kangbu amagi press release ama EGM ki Facebook page da share tawsilakle haina EGM ki secretary general gi cherol amana phongdorakle Facebook page adu editor singa miyamga afaba makhalgi interaction tawnana bahangdokhibani amadi public issue sing lo na yaba maongda miyamda khangana ba forum amani haina EGM na phongdorakle adubu kanaguma miyoina semdok sadok triba press releasing Facebook page asida hapkalakpa natraga share tawrpana paumi sing ethics da akaibo heli haina pendaba amadi nungaitaba phongdorakle EGM ki Facebook page ta thakalakiba post adumakti post adugi matangda EGM da khangalakpadagi admin na khudakta muthatkre haina paladuna group asigi member khudimak amadi Facebook page asi sizinaba khudimangna makhal khudimaki semdok sadok taba press releasing thagat pirakano amadi share tobirakano haibo wafam sing thamlakle lamda masida puthokliba yu legalize tawduna afaba makhalgi yu sing mapada thadoknana ba lengang na lokhaliba khongthagi sarukamoina manipur lenga ki mioi ahumna saba legislature team ama tha sigi taruktagi Goa da Yoo sumbagi mawong yengsinba chatluba adu hallakhre haukiba August 28 chief minister na chair loduna pangthokiba mifam amada BJP ki MLA TS Syam Kumar minister L Susundro amasung minister S Ranjan gi team asana Goa da chatuna mafam adu da paikhatliba local gi Yoo sumbagi mawong matau yengsinna ba warep nakibani warep adugi matungina tha sagi taruktagi mihut kangbu asana Goa da chalaga mafam adu da Yoo sumbagi thabak adu yengsiluraba tungda tha sagi mapanda halakhibani hairi khongsat aduda saruk yaruraba minister Susundro na phongdoropagi matung ina makoina chakhibada manipur gi oina su sekmai de sungba yu khara changyeng gi oina poduna chatli hairiba yu adu quality changyeng tawduna yengbada Goa da sungnariba aduga yengnabada matik mayai tadana yauramba thengnarakhi marabasina makhata na scientific oiba mong na paikhatlabadi manipur gi yu sing asisu afaba makhalgi yu oina puthopa yaragani haina expert singna phongdongnarakhi hairi nakalama romda yu thapana maram oiraga liver naba masing hanta hananaba manipur da yu legalize tawbada miyamna sogat piu Goa da yumthong khudingi yu sunglabasu liver naba amata thengnarakti haina minister Susundro na makata na phongdokhe umang wamang kokthokpana mahausagi khalda chauna akaiba laktuna malemgi oina global issue oirapadagi lamda masidasu uwa marang kaina thananaba umang yokhananaba amadi uyok marang kaina sengpananaba lengangna achoba senpham kaya thadaduna akhanaba thousal kaya marom paikhalingai cherak asida reserve forest area dagi sakhangnaba singna narolda lalonpot oina sizinanaba pak sana u yale
Manipuri Chingi lamsingda umang wamang paksana kokthuraktuna nongju nungsagi khalda chawna akaiba lakpa mudslide singning khaibana chingba khudongtiba kaya mayoknabadagi wathok waringai cherak asada Imphal Mayoldagi yamna laptana leiriba Langol Reserve Forest ki lamding awang lekai area da uchan pambi kaya mathang yanthatlaga chingthokibasi thinghongdragadi telaba matam khara ki manungda Langol Reserve Forest tumkhiba yabagi akiba leire Reserve Forest area asidagi uchan pambi singasi yanthatlaga drugs inda hondoklagle haiba kaknaba paw mafambadagi pawsi asina ngasi mafamaduda hakthengna chatuna yengsalubada Reserve Forest ki manung asida uchan pambi kaya yanthatuna chingthokibagi khudang changdam kaya thengnarakhe Lamding awang lekai degi kameng takiba yaba lambi asagi awang thangba sarukta leiriba Reserve Forest area gi maike asomda using yalaga chingthokibagi mami khara leiramba thengnarakhe hairiba mafam adudagi chingthaklomda meter chamurom kakalaga yengrubada machine sizinatraga achoba horai sing sizinaduna kakthalamba uchan pambi tara mangarom su chaithoktun leiramba thengnarakhe loinana pambi kaya su yanthalaga chingthokibagi mami uba phanglakhe ayupung taraga mathoirum taba matamda mafam aduda pauchi asina yengsankiba matam aduda sinmi ama phawba leiramba thengnarakide uchan pambi sing asi achongba chingmai adudagi kaklaga puthokigadaba maramna u kakpagi thabak asi yamdrabada miyoi tara dagi tadana sizinramgani haiba khangba ngami masida sunatana chingsep asida leiriba u chingkibagi maram asi matam kayagi mamangdagi semduna thambagi khudamsu uba phangi maram asina mafam asidagi u kaklaga yonbagi thabak asi ngasi ngarang ta chatharapoi oiramroi haibasi mafam asida hakthengna chatlubada adumak khangba ngami mafam asida hauzik oihoriba phibam yamlaba using yanthatuna leihoriba amadi chingthokibagi khudang changdam oigadaba photo amadi video na singba pauchi asida marang kaina leiri hairiba mafam asidagi irap laptana forest department gi vid office amasu leiri umang wamang ngak senanaba leiriba lengake loisang asigi unit ama inak nangna leiraga Reserve Forest area asida lanai miyoi kharana ujau kaya yankiba haibasi forest department gi misu thabak asida chenarabra haiba achouba wahangamadi oiri Imphal East District ki village number 11 Laifam Sifai Chingmeirong da eviction toba lakpada lekai miyamna irang horopadagi eviction toba ngamkhidrei police ka miyam ga muknabada police personnel ama yauna mi manga sokle hairi Manipur High Court na piba directive amagi matungina thasagi taraga nithoida District and Session Court Imphal East na village number 11 Laifam Sifai da acres sino dasmik sino taruk park chauba sutland gi eviction tawna na bagi order ama thokhe Court piriba eviction schedule area atuda awang the school compound makhada leirak nongpokta thangjam sura sing amasung khumbong mayum ongbi thagoi debi gi ingkol amasung nongchupta main road haina pali ngasi ayu eviction chathana bagi damakta police yauna mari leinaba authority na mafam adu lakpada miyam ga chawna mungna bathokhe mafam adu gi lekai miyam horoktuna eviction chathaba yaroi haiduna thingba piki police amasung miyam ga chawna mungnarakpadagi eviction adu makha chathaba ngamkhide hairi